ꯑꯗꯨꯒ JPCCꯁꯨ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯌꯦꯅꯗꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯊꯣꯔꯛꯈ꯭ꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯀꯣꯔ ꯏꯁꯨꯁꯤ ꯁꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯩꯕ ꯏꯁꯨꯅꯤ ꯑꯗꯨꯕꯨ ꯑꯦꯛꯖꯦꯛ ꯊꯣꯔꯛꯏꯕ ꯀꯩꯅꯣꯁꯤꯒꯤ ꯑꯁꯦꯡꯕ ꯀꯣꯖ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯇꯤꯝ ꯑꯃꯅ ꯌꯥꯝ ꯐꯖꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯤꯕ ꯈꯣꯠꯄ ꯁꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯤꯁꯨ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯗꯤꯃꯥꯟꯅꯦꯅ ꯑꯗꯨꯝ ꯂꯧꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯑꯩꯈꯣꯏꯅ ꯁꯣꯛꯍꯟꯅꯤꯡꯕ ꯑꯩꯈꯣꯏꯅ ꯊꯦꯡꯍꯟꯅꯤꯡꯕ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯑꯗꯨꯝ ꯊꯦꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯧꯍꯟꯅꯤꯡꯕ ꯑꯦꯔꯤꯌꯥꯈꯔꯁꯨ ꯑꯗꯨꯝ ꯌꯧꯔꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨ ꯌꯧꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁ꯭ꯇꯦꯠꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯁꯦ ꯃꯁꯤ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦꯕ ꯑꯍꯨꯝꯁꯨꯕꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯡꯇꯤꯇꯤ ꯌꯦꯜꯍꯧꯃꯤꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯐꯖꯅ ꯉꯥꯛꯄ ꯄꯥꯝꯃꯦꯕ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁꯁꯨ ꯉꯥꯛꯄ ꯄꯥꯝꯃꯦꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯨ ꯁꯦꯟꯇꯔꯗ ꯂꯩꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ MP ꯃꯤꯌꯥꯝꯒꯤ ꯃꯦꯟꯗꯦꯠ ꯄꯨꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯅ MPꯁꯤꯅ ꯀꯩꯅꯣꯗ ꯆꯠꯂꯀꯥꯟꯗ ꯄꯥꯔꯂꯥꯃꯦꯟꯠ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯗꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯦ ꯚꯣꯏꯁꯁꯤꯡꯁꯦ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯐ꯭ꯂꯣꯔꯗꯨꯗ ꯊꯝꯃꯒ ꯃꯗꯨꯗ ꯂꯩꯔꯤꯕ MP ꯃꯌꯥꯝꯗꯨꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯗꯨ ꯑꯦꯇꯦꯟꯁꯟꯗꯨ ꯗ꯭ꯔꯣ ꯇꯧꯅꯅꯕ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯁꯤ ꯑꯦꯇꯦꯟꯁꯟ ꯗ꯭ꯔꯣ ꯇꯧꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯁꯣꯂꯨꯁꯟꯒꯤ ꯋꯦꯔꯣꯝꯗ ꯄꯨꯔꯛꯅꯅꯕ ꯑꯗꯨꯗ ꯃꯥ ꯆꯠꯂꯒꯗꯤ ꯑꯆꯧꯕ ꯀꯩꯅꯣꯝꯈꯛ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯒ꯭ꯔꯦꯠ ꯀꯟꯁꯔꯟ ꯑꯃꯈꯛ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕ ꯄ꯭ꯔꯖꯥꯒꯤ ꯊꯥꯖꯕꯗꯣ ꯃꯗꯨ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯈꯩꯗꯨꯗꯤ MPꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯍꯟꯗꯛꯀꯤ ꯄꯥꯔꯂꯥꯃꯦꯟꯠꯁꯤꯗ ꯊꯝꯃꯒ ꯃꯤꯌꯥꯝꯅ ꯊꯝꯍꯟꯅꯤꯡꯉꯤꯕꯒꯦ ꯍꯩꯍꯟꯅꯤꯡꯉꯤꯕꯒꯦ ꯀꯩꯗꯧꯔꯤꯕꯒꯦꯒ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯁ ꯄꯤꯄꯜꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃꯗ ꯆꯠꯈꯤꯕ ꯑꯣꯏꯅꯁꯨ ꯇꯧꯕꯅꯤꯅ ꯑꯣꯖꯥ ꯖꯂꯥꯜꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯣꯄꯔꯦꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯁꯕꯚꯔꯇꯦꯠ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯏ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ CMꯅ ꯑꯣꯔꯗꯔ ꯇꯧꯔꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯅ ꯏꯟꯗꯕ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯕꯅꯥꯅꯥ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯨ ꯆꯠꯅꯗ꯭ꯔꯕ ꯃꯐꯝ ꯑꯃꯈꯛ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯊꯝꯃꯤꯕꯁꯦ ꯃꯁꯤꯗ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟꯠ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯁꯦ ꯁꯦꯝꯕꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯈ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯁꯦ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯦ ꯃꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯗꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯑꯥꯎꯠꯀꯝ ꯃꯌꯥꯝ ꯑꯃꯈꯛ ꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯑꯥꯎꯠꯀꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣꯖꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯁꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ प्रजासिंना पेंदबा सेंटरगी लेंगाक्सिना अखोगी प्रजासिंगसिदा स्टेप मदरली ट्रीटमेंट तौरब्रा हाइबगी वहंगबा मणिपुरगी प्रजासिंगी मियामगी थमोइदा मसिगी वहंगसे लेरखिबा अदुगा सेंटरना मसि तसेंगना तौगे हाना खनबा तारगति अखोई मणिपुरदा लेरिबा क्राइसिस याम थुना लोइसनबा ngамगद्रा हाना खनबसु लेरखिबा अदुगा अखोई मणिपुरगी वइबा नेशनल इंटरेस्ट हाइबा तारे मणिपुरगी कोर इशू हाइबा तारे मसिगी इशू सिंगसु सेंटरना फजना अखोई मणिपुरना भारत तिनखिबा मणिपुरगा भारत का अमत ओइखिबा अदुगी मतमदा लेखिबा मागी स्टेटस को मदुदा लेखिबा मागी यानाखिबा वफमसिंग अदुगी स्पिरिटता अदुगी बेसिसता यांकांदा दे सेंटर नमसे यामना फजना मणिपुरी सिंगी इंटरेस्ट से प्रोटेक्ट तौननबा थबक लौखटफम थोइ हाना खनबा अदा एरियादा सेंटर की थोंगसे खितंग अखोई मियामना पेनफातबा हाइतारे अखोई मणिपुर की चीफ मिनिस्टर दगी का अखोई इरांग से थोला मतुंगदा अखोई यूनिफाइड कमांड लौथोकपा अरुगा आर्टिकल 355 चनरे हाइबा दगी चनद्री हाइबा दगी अखोई मणिपुर दा कनो अखोई डीजीपी सिंदोरकपा अखोई अतोपा स्टेट की मी डीजीपी होइना थारकपा दगी सिक्योरिटी एडवाइजर न चिंगबा थारकपा चीफ मिनिस्टर की मागे पावर एंड फंक्शन दा खरा
ꯑꯩꯈꯣꯏ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯔꯛꯄ ꯃꯥꯟꯕ ꯊꯧꯑꯣꯡꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯁꯤ ꯃꯆꯤꯟ ꯑꯅꯤ ꯂꯣꯡꯕ ꯊꯧꯑꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯇ ꯐꯝꯒꯗꯕ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯚꯣꯏꯁ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯒꯗꯕ ꯋꯥꯍꯪ ꯍꯪꯒꯗꯕ ꯔꯥꯏꯠ ꯄꯔꯁꯟ ꯑꯃꯈꯛ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯕꯤꯃꯣꯜꯁꯤ ꯁꯦꯟꯇꯔꯗ ꯌꯥꯝꯅ ꯐꯖꯅ ꯋꯥꯍꯪ ꯍꯪꯒꯗꯕ ꯁꯦꯟꯇꯔꯗ ꯐꯖꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯚꯣꯏꯁꯁꯦ ꯊꯝꯒꯗꯕ ꯃꯤꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯥꯖꯕ ꯃꯦꯟꯗꯦꯠꯇꯨ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯔꯂꯥꯃꯦꯟꯇ ꯋꯥꯐꯝ ꯈꯔ ꯊꯝꯃꯀꯥꯟꯗ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯃꯗꯨꯒꯤ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠ ꯃꯗꯨꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯨ ꯀꯣꯂꯥꯇꯣꯔꯦꯜ ꯀꯩꯅꯣ ꯏꯁꯨ ꯃꯌꯥꯝ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯄꯨꯊꯣꯛꯅꯗꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯅꯩꯅꯔꯤꯕ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯐꯤꯜ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯍꯣꯏ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯀꯤꯡ ꯄꯣꯏꯟꯗ ꯃꯥꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯚꯣꯏꯁꯇꯨ ꯊꯥꯐꯝ ꯊꯣꯛꯄ ꯄꯣꯠꯁꯤꯡꯗꯨ ꯊꯥꯏ ꯍꯥꯏꯕ ꯄꯔꯁꯟꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯑꯗꯨ ꯆꯨꯝꯅ ꯊꯥꯗꯦ ꯋꯥꯠꯍꯧꯏ ꯑꯗꯒꯤ ꯊꯥꯍꯟꯅꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯦꯞ ꯑꯥꯎꯠ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯨꯝꯅ ꯂꯦꯃꯦꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗꯀꯣ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥ 19 18 ꯁꯨꯔꯛꯑꯕ ꯏꯔꯥꯡꯁꯦ ꯃꯁꯤꯁꯤꯗ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯁꯤꯃꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯄꯣꯠꯁꯤꯗ ꯃꯥꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕꯗ ꯃꯥꯅ ꯇꯧꯕꯗ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯥꯏꯀꯤꯡ ꯄꯣꯏꯟꯇ ꯐꯖꯅ ꯃꯥ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔꯒꯤ ꯊꯧꯑꯣꯡꯁꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨꯕꯨꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯅ ꯍꯥꯏꯌꯦꯅ ꯂꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯗ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯅꯦꯅꯥ ꯇꯥꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯐꯪꯍꯟꯅꯅꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯏꯈꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯃꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ MP ꯑꯣꯖꯥ ꯕꯤꯃꯣꯜꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝ ꯐꯖꯅ ꯊꯝꯃꯦꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯤꯖꯤꯌꯦꯠ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯥꯒꯤ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯃꯗꯨ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯇꯤꯞ ꯍꯥꯏꯕ ꯃꯤꯖꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯄꯨꯊꯣꯛꯑꯒ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯇꯦꯟꯁꯟ ꯗ꯭ꯔꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯅꯆꯤꯡꯕ ꯈꯔ ꯌꯥꯎꯕꯤꯔꯒꯗꯤ ꯃꯗꯨꯁꯨ ꯍꯦꯟꯅ ꯐꯒꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯗ ꯐꯤꯜ ꯇꯧꯕꯁꯨ ꯂꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯇꯤꯖꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯀꯟꯁꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯁꯦꯄꯔꯦꯇꯤꯁ ꯏꯂꯤꯃꯦꯟꯁꯤꯡꯅ ꯁꯦꯄꯔꯦꯇꯤꯁ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯃꯥꯒꯤ ꯑꯣꯏꯕ ꯂꯩꯄꯥꯛ ꯃꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟ ꯁꯦꯝꯕꯒꯤ ꯑꯩꯈꯣꯏ ꯆꯠꯊꯔꯛꯏꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ मसीगी पोटसिंगसिना अखोई मणिपुर से मचे ताना थुगाइखिगद्रा हाइबगी पोटसिगा अनिसी सिसिगी यामना अचौबो वाहंग अमखक हौजिक हौजिक अखोई मणिपुरी सिंगी मांगदा मायोकनरेएबा अहानबददी वायलेंस की कन्फ्लिक्ट थोरकपा अदुगी मतांग अद्वाइददी वायलेंस से कमाइना थुइनो थुअंद्रसु याब्रा थुअंदबिदा चुमना दिल तौबा याब्रा कमाइन तौबनो हाइबगी क्वेश्चन से अखोई लेरमेबा अदुबो हौजिकती लाइबा नीड ऑफ द आवर सिदा हौजिक मायोकनरी सिदी कइनो हाइकांदा अखोई सेपरेटिस्ट कांगबुगिसु मखोई चपचाबा गेम प्लान अमगी मखादा महोइसु चपचाबा मोइगी सिगी मथंगदा सी तौबा सिगी मथंगदा सी तौबा ना अखोई पोरमम नाइना मोइसु सेपरेटिस्ट कांगबुगिसु मोइ पोफम से तानबा सुम चथरकबगी थौंग अमा अदुगा सोम नाकंदना अखोई मणिपुर से काइहंदननबा होनबगी थबक थौंग अमा सिगी अनी सिगी कैनोमखक हौजे हौजिकी मोमेंटम सिददी सिगी पोटसी लाकप्रा हाइना अखोई खल्लेबा स्वाइ मतंग सिददी अखोई सेपरेटिज्म सिगी मायोक्ता मणिपुर मचे ताहनबा याबा तारकबा याबा अदुंबा थबक थौंगसिंग सिगी मायोक्तसु अखोई MP बिमोन सिना अखोई स्टेट सी रिप्रेजेंट तौरगा स्टेट सिगी मियामगी एस्पिरेशंस मयाम से माना सिगी मैंडेट सि माना रिप्रेजेंट तौरगा चटलिबनिना मदुगी पोटसिंग सि याउबिरगदी मदुदा खितंग स्ट्राइक सि तौरगदी मदुदा खितंग स्ट्रेच पिबिरगदी हेन्ना अखोई मियामगी अपाम्बा सि थुंगद्रा मियामगी अपाम्बा ओइगद्रा हाइबा वखलसु फिल तौइ अदुगा कोर इशू हाइरकांदा अखोई नेशनल इंटरेस्ट सोकपा याबा
पोट खरदी अदुम लई मणिपुर हौजिक लैरिबा ममांगदसु अदुम लेरकपा सिगी पोटसिंगसी सु अदुम सोकपिरगदि सि वाफमसिंगसु अदुम हाइबिरगदि हेन नुआइनेना खल्ली अदुगा जेपीसीसी सु अदुम मथौ तायेनदि खल्ली मरमदि थोरक्रिबा क्राइसिस अमा थोकपा तारगदि क्राइसिस सि करिनो हाइबा मंगसागी कोर इशूसी सिनी सिनी हाइना कोइ मयामना हाइनरिसिना कोइ मयामगी अंडरस्टैंडिंग दा कोइ मयामगी कनोदा लैबा नत्रगा लैंगाकता लैबा नत्रगा कोइ कनोदा लैबा इशूने अदुबो एग्जैक्ट थोरैबा कनोसिगी असेंबा कोज अदु करिनो हाइबसिदि कोइ पार्लियामेंटरी टीम अमना याम फजना थिजन हमजन बिबा खोटपा सिसु अदुम माना डिमांड तौरि सिसु जेन्युइन होइबा डिमांड नेना अदुम लवे अदु सुमाइना हुजिकी वाफमसिंगसी दा अखोइना पाम्बा अखोइना सोखन्निंगबा अखोइना थेंगन्निंगबा एरिया खरसु अदुम थेंगी अदुगा अखोइना यौहन्निंगबा एरिया खरसु अदुम यौरमदबसु अदुम याउरी अदु यौरमगदि हेना फगद्रायना खनबसु अदुम याउरी अता ओके याम नुगाइजे ओजलदा नाम फसना थंबिख्रे कोइ सैटिस्फाइड ओइबा खोइगे वाफुं खरसु अदुम यावे अदुगा हाइहन्निंगा कांदा हाइरक्तबा जगा खरसु अदुम यावे हाबोदन ए दासरेस तमुलाक जनिंगबसे खोइगे इंडियाना खोइगे मणिपुरदा तौरिबा मओंग सिदा खोइगे यूथ सिंगसिना हांगकबा क्वेश्चन आम खकनी आइना लखचरबदा खोइगे सेंटरना तौरिबा थवोंग थौदा मयामसिना खोइ मणिपुर से इंडिया के स्टेट अमा नत्रबरा हाबा क्वेश्चन आम हांगकबा मसा मतांग जकाय हाबिनी अदुगा ओजागे ओबा कंक्लूजन पॉइंट थंबियो सिगे इरांग होरकपदगिना हुजिक फावबदा खोइगे स्टेट सेदा लैरिबा इशू सिगे मतांगदा सेंटरना दिल तौरिबा नियम से मसिदि अखोइ मणिपुरी मियामना सुंपेन पेंदे अदुगा मसि across the political party line अखोइ मयामदा लैरिबा कमन ओइबा पीपल सिंगी कंसाइंस हाइबा तारे मसि सेंटर की थबक थोंगसे मसि सुंपेन पेंदे अदो मसिगी मतांगदा सेंटर की थबक थोंग हाइरा कांदा अखोइना पार्टिकुलरली पार्टी अमदा नत्रगा पार्टी अमदा ब्लेम तौबगी नत्रगा खुदोंबि थिनबगी वा नतबा अखोइगी पार्टी सिंगसी अयामबना अखोइगी पार्टी खेना जरगसु अखोइ मणिपुरी सिंगी मतांगदा तौबा अखोइगी पॉलिसी प्रोग्राम से मसिददि खितंग मागी मागी थबक थोंगदा खितंग खेना जरगसु खितंग अवाटपा अदुगा असोइबा यामना फजना येंगदबा अदुगा स्टेप माटरली ट्रीटमेंट तौबा मानबगी थबक थोंगसिदि अदुम लैयना अदुम लौवे अदो हौजिक थोइबा क्राइसिस सिगी मनुंगदसु अखोइ सेंटर की पॉलिसी प्रोग्राम अदुगा सेंटर चथरिबा पोसिदि मसिदि यामना नुंगाइते अदो सिगी सेंटर की थबक थोंगसिंगसिदा अखोइ मणिपुरी मियाम की ओइबा अपुनबा कमन ओइबा कलेक्टिव ओइबा इफर्ट अमा खकना अखोइ सि अखोइ फ्यूचर प्रोटेक्ट तौद्रबा अखोइ फ्यूचर कलहौद्रबा अदा अखोइ फ्यूचर कनबा हारिसि हौजिक लैरिबा सिस्टम सि सुम चथरगदि कनबा ngमोइदोइनि ना हौजिक लैरिबा सिस्टम सि नतबा अखोइ कन्ननबगी खोंथांग अमदा माइ ओनसनबसे मथौ तायेबा अनो मदु माइ ओनसनबगी मतंगसिदा होय डिबेट असिदि डेमोक्रेसी चटपा डेमोक्रेसी की अदुंबा यामना मरु ओइबा कैनो अमनी अखोइ तांका अमनी डिबेट तौनबा ताय पॉलिटिकल पार्टी सिंग डिबेट तौनबसे मसिसु कंस्ट्रक्टिव ने ngasi ngangnariba singsisu अखोइ कंस्ट्रक्टिव ने रूलिंग की सु मागी रूलिंग की पॉइंट ऑफ व्यू दो हाइबम थोकपदो दum हाइजाबनी अदुगा opposition की opposition की हाफम थोकपदो हाइजाबनी एमपी ओजापी मोड की स्टेटमेंट से मसिगी अफबा मयाम दुसु कांग्रेस पार्टी की स्पोक्स पर्सन दे दम हाइबी अरे कनो की बीजेपी की माइकई दे की मागी एरिया से स्ट्राइकिंग पॉइंट दे योरक्ते मा हायनिंग बा हाइते खोते अदुसु दम वैलिड ओय तब मयाम सी लोइनमक येंगा कांदा अखोइना हाइनिंग बदी अखोइ इमीडिएट ओइबा अखोइ की स्टेट सिगी इमीडिएट ओइबा कंसर्न सि कैनो हाय कान अखोइ मियाम से मसी हौखिबा लास्ट अखोइ सही अनि मुक्सिदा अखोइ हा कारे याम वारे अखोइ मियाम से अखोइ मियाम सिगी वारी बसे मसिगी ओइबा अखोइ खुदकता मियाम ना पामी सि कैनो हाय कांदा अखोइ पीस ने अदो अनि सुबदा कैनो हाय कांदा अखोइ स्टेट से सिगी अखोइ पुवारी दगी लेजरकपा अखोइ अपुनबा सक्तम से मसे कायहनबा पामदेबा अहुम सुबदा करिनो अखोइ हाय कांदा अखोइ नेशनल इंटरेस्ट यलहोमी सिंगी ओइबा सैंक्टिटी यलहोमी सिगी कनो से मसी फसन ngakpa पामेबा इकोलॉजिकल बैलेंस सु ngakpa पामेबा सिगी मयाम से मसी वन बाय वन मसी कमाइना तौरगा अखोइ सोल्यूशन पुरकदगे हाइबसिदा अखोइ स्टेट गवर्नमेंट की लैरिबा चीफ मिनिस्टर दगी हौरगा लैरिबा अखोइ
keno miyam sina council of ministers laiba miyam sina moi gisu tawpham thokpa thabak singdu center da laiba keno sing sina tawbiro aduga akhoi MP miyam ge mandate puraga akhoi state government amasung central government ani sina tawriba thabak thong sing che masi akhoi pendre aduna MP sina keno da chatla kanda parliament chatla kanda akhoi gi state sigi miyam gi adumba keno sing che voice sing che parliament ge floor da thamaga maduda lairiba MP mayam dugi observation du attention du draw tawna ba aduga international community natraga national leaders sing se attention draw tawna ba aduga akhoi gi potche masi solution gi way rom da purakna ba aduda ma chalaga di achoba kenom kha akhoi praja gi great concern nom khak oi khini ha ba praja gi thajabado madu yang kana haibam thokpang gai du di MP na so dum haibiro aduga masigumba mayam sida karam wafam sing handaki parliament sida thamaga miyamna thamhanningi bage haihanningi bage kaidori bage ga haibse ngasai handaki lan sigi manungda mass people sigi yamna khoi inspiration amada chatkiba oina su tawbanina MP osapi monsina su akhoi consultative ka khoi meeting gumba ga sinbidana tongan ba CSO gi leader singa se kauraga parliament ta karam wafam thamsige ga ba opinion ga su akhoi parliament haudringai mamang dagi lobiba natra academician mayam dagi su akhoi gi wafam si kari no karam pot strike tawsige karamain tawsige kam tawsige ga haiba the outside the parliament su ma tawni haiba wafam ga di commitment hana so dum leibanina tawsu torakpa yaena khali ado outside the parliament ta su tongan ba political party mayam si unadana leader mayam si unadana are dangai pharak di akhoi state si leiriba CSO gi leader mayam ga se pura chatana akhoi keno sina government state government na madu tawdra phawbada MP na ga tawra agati aina mayam gi thajabasu leiribne ba adum bagadu khara tawbirakpasu oisanu aduga leiriba potse debate tawnarasu khannarasu ngangnarasu akhoi gi national interest akhoi gi core issue singse masitati akhoi manaba akhoi kano consensus of opinion nama akhoi manaba interest sama akhoi manaba keno medi leiba tabani aduga mai strategy kari kra khena mayam du table tawnab tamni debate tawnab tamni adu conclude tawba tabni aduga conclude tawra matungda akhoi effort sidi sino ruling gi effort sina opposition gi effort haina chatlaga di akhoi state sida amang bo erakani ana akhoi gi effort si center yaw dawa ya damni na center da tawga dawa effort sida di unity effort ma both ruling and congress ki oiba aduga maduda CSO mayam sinasu support tawba inclusive oiba apun ba effort amakha purakna na bagi lambi romda akhoi apamba amasu akhoi miyeng sha thomda thammi hai okay am nungai se ai